Laingaki Thausil Kharada Pendabadaki Yum Thadokuna Kutlai Paiduna Lal Horibasing Wari Sanaduna Hanagi Punsida Hanjilaknabagidamak Laingakna Thonglauna Hangduna Lady Hingsana Waroshin Purak Payaroi Sandigi Wari Sanarasi Haina Chief Minister Nongthombam Birena Haikre Wafamasi Ngasi First MR Banquet Hall da Pangthokiba Homecoming Ceremony ki Thoramda Haikibani Ngasigi homecoming ceremony aduda aina thingkraba tongan-tonganba lalholup mapan gi kedar nifu humdoina khutlai kaya marunga loinana laingakta changjaki makoi sing adudi KYKL gi tara humdoi pele RPF manga KCP N5 manga KCP PWG taramathoi Pripak ama Pripak Pro ani NSCNU ama amasung atopa lalholup amagi kedar mangani makoi bo okladuna Chief Minister Nongthombam Birena makhatana hai Pendabadagi Kutlai Paiduna Lal Horiba Singh Ichilinau Singh asi Matamaduda Maigai Chumna Lamjing Biram Labadi Manipur asi Santi Labor Lamdamama Soidana Oiramgani Hairaduna Yum Thadokuna Lal Horiba Singh Laingak asiga Wari Sanaduna Arai Leita Tanaduna Pangal Kanba Laibak ama Sembada Mateng Pangbiyu Mahusagi Punsida Hanjilakpa Pamba Lal Holup Singna CM Masada Amadi Tongan-tonganba Police Official Singda Pau Phawbiraku Haiki Thauramadu Laingak asigi Council of Ministers Sing Civil Amadi Police ki Makok Thongba Official Kyasu Saruk Yaki. Sector to country the maybe the like the superior to Bishop Lobson. Once again, on behalf of the state government, of the expert directions given by the Honorable Union Home Minister, I'm inviting all of you, please talk it all. Homecoming, yung Galapio, ay yung paper, kasi natala-tala, akan na Bharat na, akan na Manipur, United Manipur, United Bharat, United India, strong India, same malamabing Baguio ay may Behogas yun lang mayan. So, Yakul Togiri, please talk in about the man sooner, the responsibility, the responsibility, trust buildings, confidence building se karana है as a guardian where to do it, where to show them. Ako na mo ko put and ako mayambo ay assurance usually any kind of problems grievances la ko kaya dale ko ng tao video easy from anybody that I know ba ay am tanda gi tuman man ko gi homecoming yo in charge ko highway company adu na do ko show na Nayangi Yaifanaga, Anambaka, Honorary Aluga, recreation schemes. Honorary Union Home Minister, a new proposal in Yabiratana, Madu Discrimination, does not implement the Kurumsa Logo, or Hamayan, Melago in the share. Tha asigi kuntarukta pangthokadawriba Republic Day gi thoramda New Delhi da Manipur gi mahut sinduna saruk yarugadawriba Chief Minister's Indigenous Martial Arts Academy Manipur gi Cultural Troupe amadi thangta gi Manipur contingent sing asi Chief Minister Nongthombam Birena Delhi gi damak lamthakre Oza manga yauna punna miyo yangkai manga na saba team adu Chief Minister na konung mamangda leiba hapta kangjibungdagi lamthaki Lamthaba duga mari lainana Chief Minister Nongthombam Biren hai ipa ipu gi haktaktagi leraklaba thangta haiba masana sida laingak lon laisem lon amadi marebak nungsibagi ithilamasu yauri maramaduna masana sibu yokhatpani ngasidi lamdam asigi mahaisang cham henbada thangta tambiba ngamle chingi district singdasu thangta gi class haba hore haiki politician amagi mathau asi leibak amabu chawkhatnaba hotnaba aduni Matam mamada lairamba politician singna lamdamasi karamba maikaida purambano haibasi khalubada chamamnaba phawi haiki National Highway Imphal Jiribam lambi gi Khumbong area da NHIDCL na lambi semliba adugi fibam ngasi Works Minister Govindas Konthokjamna PWD gi Chief Engineer yauna chatuna yengsinkhre NHIDCL na suriba thabak adu quality yaudana surambadagi minister na mai hauna saukhre Hausik su makhatana thabak suriba sida quality control tawdrabadi maikai asomgi miyam nasu department da amadi minister masada wakat puirau haina Works Minister Govindas Konthokjamna haikre कब ठीक होगा अभी एक काम रनिंग में है अब नहीं वो बात नहीं है रनिंग से खराब हो गया सुनिए ना आप जब एरोप्लेन टेक ऑफ करता है उसमें स्टेक हो जाता है उधर में निकल उतरता है
ऊपर से। सर ये इनको पता है सर, इनको जानकारी है, ये कटिंग करके नहीं आप वी विल राइट against you also if you do not take No sir, I will take action immediately. Already action. If there stress फिर से कराओ, नहीं तो नहीं मानेगा हम खिलाफ दिखेगा हम। I will write a very strong letter to the Minister of Road Transport and Highways. ये ऐसा चलता है नेशनल हाईवे में सर। हाँ नो रेक्टिफाई का बात नहीं है, मैं रेक्टिफाई का बात नहीं कर रहा हूँ। रेक्टिफाई तो हमेशा कर सकता है, ये जगह रेक्टिफाई करेगा, ये जगह रेक्टिफाई करेगा। सुनिए पहले, आप इंजीनियर, मैं इंजीनियर नहीं हूँ, लेकिन हमेशा इंजीनियरिंग डिपार्टमेंट देखता रहता हूँ मैं। ये पहली बार मंत्री नहीं बनाया हमको, ये 5वें बार बनाया है। हाँ? इसमें बिटुमेन का क्वांटिटी याई कॉलेज बिष्णुपुर की ओजा ट्रांसफर तौखिबबु यानिंगदबा फोंदोक्तुना कॉलेज अदुगी महैरोइसिंगना इरांग हौरक्तुना ngasi nungthil tidim lambi thinglure mahairoisingi khongjang adu apunba nupi lo Bishnupur nasu saugatpaga loinana makhata nasu khongjang kaya marom changsilagani hairi nungthil pung amarom tabada masing yamlaba mahairoisingna Bishnupur bazar da tholoktuna lambi thingki lambi thingba aduna maram oiraga miyamge chathok chasinda chauna akaiba piki Irang adu ki pau tabaga Bishnupur police ki team laktuna irang adu laksinaba honabada police ka mahairoi singa chawna muknaki tungda pung anirom tabada mahairoi singa adu tankhai ki hairi khongjang adu da saruk yakhibi mahairoi amana haikibada college asigi oza watuna leiringaida geography ki oza ama transfer thaki mamang thagi kunda oza awat patharaknaba order thokibasu laikre adumakpu Hauzik Pauba Oza Amata Tarakpa Laitri Haraduna, Awatpa Oza Taraktrabadi, Hayengdagi Matam Kaptana, Tidim Lambi, Thingba Yauna, Tang Mapandaki Hogado Riba exam Singsu, Tinglagani, Haiki. Infal today na Tengna Pangba Pauda, Mamang Thagi Kunda, Ora Tokraba, Ngasi Pauba, join Tauradriba Oza Adu, join Tauraba, Maramna, Mahairu Singi Irang, Yanaba Purakre, Hairi. Education Minister na Mahairoy Singi Watabi ba amadi kudakta action lokhat pirakpa adugi damaktasu college adugi Mahairoy Singna Education Minister bu thagatpa phongdoki hairi Mamang tha kunipandagi Marjing Polo Complex da chatharakliba Singju Festival 2022 gi manungchana hayeng nungthil pung manga dagi Miss Singju Queen Contest pangthokpaga loinana nat ki oiba thoram kaya ga loinana festival ase loshilagani haina Festival Committee Rakesh Nauremna phongdokre wafam ase ngasi Singju Saitha Saireng Saidinaba amadi cultural evening gi thoram hongdokpaga mari leinana haikibani Rakesh Makhatana hai kumja lisingani tara tarukdagi leptana chathaduna lakleba Singju Festival asigi manung channa nat ki oiba thoram kaya leptana pangthoktuna lakli handaki festival asidasu Manipur Tripura amadi Bangladesh ki stall sing yauna punna stall chama tara rom hangduna international ki thakta sinjaba festival ni asigumba festival asina Manipur gi chingtam amadi choijaina khraba iraicha singi marakta apunba amadi nungsinabagi mari sagatpada chauna mating pangduna lakli Aikoi ki ipa ipu singna thambiram liba natka sagonariba singju yokhatpada miyam amadi lengak nasu sagatpiyu haiki Singju Festival gi handaki edition asi pangthokpada achangba senpham punamak puthoke sigma mafam amada pangthokchi haiba ukchial chawba miyoi ke amasu Singju Festival gi 6th edition sigi mamangba aikoi da lakhi tawbatabu aikoi Singju Festival committee gi pandam aikoi paisa tanba sel tanbi wakalon mangda thamde sel tanbi wakalon mangda thamba taragadi aikoi na kaidong nungda Tripura gi masi chinnaw sing kobang amamoy Bangladesh ki chinnaw sing kobang amamoy Bangladesh ki live chinnaw sing sigi lakpagi satpagi laibagi everything aikoi Festival committee na biya tokjari bani Thaubal District ki Hairok Part 2 Moirangthem Lekai da leiba Sporting Youth Club SYC gi mangarak suba mapok kumon thoram ngasi club asigi sanabungda pangthokre thoram aduda 10th Battalion BSF Hairoki Company Commander KS Rana Sporting Youth Club ki President M Manglem Jingdom Pok High School ki Headmaster Laisrom Binod Kumar na athoiba mitung sing oiki masa mau faba amatta oiba
ꯏꯪꯕ ꯆꯤꯛꯄ ꯑꯃꯁꯨꯡ ꯆꯥꯎꯈꯠꯄ ꯑꯣꯏꯅꯕ ꯑꯩꯈꯣꯏ ꯄꯨꯟꯅ ꯈꯨꯠꯁꯝꯅꯔꯒ ꯃꯥꯡꯂꯣꯝꯗ ꯆꯪꯁꯤꯟꯃꯤꯟꯅꯁꯤ ꯍꯥꯏꯕ ꯋꯥꯈꯜꯂꯣꯟꯗ ꯄꯥꯡꯊꯣꯛꯄ ꯊꯧꯔꯝꯒꯤ ꯁꯔꯨꯛ ꯑꯃ ꯑꯣꯏꯅ ꯀ꯭ꯂꯕ ꯑꯁꯤꯅ ꯀꯣꯟꯕ ꯃꯐꯝꯗ ꯂꯩꯕ ꯈꯟꯒꯠꯂꯕ ꯑꯍꯜ ꯑꯣꯏꯔꯕꯁꯤꯡꯗ ꯅꯤꯡꯊꯝ ꯈꯨꯗꯣꯜ ꯇꯝꯈꯤ꯫ ꯊꯧꯔꯝꯒꯤ ꯁꯔꯨꯛ ꯑꯃ ꯑꯣꯏꯅ ꯊꯥꯡ ꯇꯥ ꯂꯣꯏꯁꯪ ꯁꯅꯥ ꯀꯣꯅꯨꯡꯒꯤ ꯃꯈꯥꯗ ꯂꯩꯕ ꯃꯅꯤꯄꯨꯔ ꯊꯥꯡ ꯇꯥ ꯀꯜꯆꯔꯦꯜ ꯑꯦꯁꯣꯁꯤꯌꯦꯁꯟꯒꯤ ꯃꯍꯩꯔꯣꯏꯁꯤꯡꯅ ꯊꯥꯡ ꯇꯥꯒꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯤꯠꯀꯤ ꯀꯨꯝꯍꯩꯁꯤꯡ ꯎꯠꯇꯨꯅ ꯃꯤꯌꯥꯝꯒꯤ ꯄꯨꯛꯅꯤꯡ ꯆꯤꯡꯁꯤꯟꯈꯤ꯫ ꯇꯨꯡꯗ SYC ꯑꯃꯁꯨꯡ ꯑꯃꯤꯛꯀꯤ ꯁꯥꯟꯅꯔꯣꯏꯁꯤꯡꯅ ꯁꯔꯨꯛ ꯌꯥꯗꯨꯅ ꯐꯨꯠꯕꯣꯜ ꯃꯦꯆ ꯑꯃꯁꯨ ꯎꯠꯈꯤ꯫